अहानबदा मरुओइबा पाउ मणिपुरदा हौजिक मियामना अमदी खुलंगाकपा सिंगना मायोकनरिबा लान असि तुंगी मिरोलना याइफनबगिदमकनी हाइना चीफ मिनिस्टर नोंथोमम बिरेना फोंदोक्रे नेशनल गेम्स की मेडलिस्ट सिंगदा थबक पीनबा कैबिनेट एवार्ड लौख्रे लोनेना अर्जुना एवार्डी एंड रोसिबिनादा डीएसपी स्पोर्ट्स की फम पीबदसु अयाबा पीख्रे मणिपुर की तोंगान मफम सिंगदगी खुसु खुलाई कया फगटपा ngamख्रे नॉर्थ ईस्ट विंडोना संदोक सरिबा निमिदांगी पाव मियंग ताबेरिबा सिंबु ꯆꯟꯃꯥꯏꯕꯝꯅ खुरुमजरी हौजिक पाव संदोकना पीजरी मणिपुरदा हौजिक मियामना अमदी खुलंगाकपा सिंगना मायोकनरिबा लान असि तुंगी मिरोलना याइफनबगिदमकनी हाइना चीफ मिनिस्टर नोंथोमम बिरेना फोंदोक्रे ngasi कंगलातोंबी अमदी सेकमाई इमा कैथेल संगाबगा अमदी कंगलातोंबी की टाइप 3 अमदी टाइप 2 की क्वार्टर सानबा उरेफ उयुंग तंबगा मरी लेना सेकमाई कौजेंगलेमा अवांग लेकाइदा लेबा KSA दा पांगथोकिबा थौरमदा चीफ मिनिस्टर मखा तारादुना इरांग लेना लेंगाक असिना सौकत थौरांगी लमदा लेप लेतना होनादुना क्रोर निपान अमदी क्रोर मंगा चंगना सारिबा कैथेल अनि असि संगाबा ngamle लेंगाक असिना तेनबा मतमदा इमा कैथेल 38 सादुना नुपी ओइबी सिंगदा खुदसिनबा ngamnaba लेप लेतना होनाबा माइपाकले हाइना लौबा यारे असिदनतना हौजिक थोकलिबा इरांग असि मियामना अवाबा कया मायोकनादुना चई अनि लेलिबा सिंगी अवामल फंगबा हौरकले लमदमसिदा ngamkhai संबल खाबा लोशिनबा थबक हौख्रे युमथोंग खुदिंगदा हाइदोकनादना निसाना पिरंबा चैथेंग खांगदुना लेनरंबा हंथनबा वार ऑन ड्रग्स माइ पाकना चथरी मसिदनतना मिटोप चंगलकपदा FMR गी मखादा बायोमेट्रिक लौदुना निंथिना सेक तौदुना मिटोप चंगबदा अथिंगबा थमले मियामना मतम खरा खांगमिन्नदुना अथुबदा लमदमसी इंग तप्पा हंजिलकपा ngamlagani हाइकी अमदी कैथेल साबदा अचौबा थौदांग लौदुना क्वालिटी लेबा कैथेल मियामदा सिनाबगी दमक कंस्ट्रक्शन की थबक निंथिना पांगथोकिबा सिंगबु चीफ मिनिस्टर ना थागतपा फोंदोकिबगा लोनिना कैथेल सिंग लूना ना थमनबा वाफमसु मियामदा थमकी इमा इसे सिंग करी तौगदगेना कुनाइबा इसासिंग मनुपांगसिंग नखोई मयामना वाबदुगी फोर लापा होरबनी अखोई सेफ एंड सिक्योर तुंग कोइना वे होरगदम अदुना वाफम खरजे थमजरगा फुटबॉल ग्राउंड सेंगलिबा सागलिबदु कोइगी कांगजैबुंगी मनाक ताबा सेमाई मनुंगी चिलिनाउ सिंग खर सेनबियो एनी प्रॉब्लम लेबा केदोबा मयाम सेंखाइ थमखाइ चंगनगनो कोइजे केनो नुंग थाबे आदमे लैमुइ गुमे कथा डोनेशन हा लापदम तौबा दुमबा सुलै अदुना यारिंगै डेवलपमेंट की करी की पोस्ट दे मसुगुंबगी सेंखाइ तुंखाइ मी की हनबा खोलनबा तौगनु तौहनबिगनु अदुगा तौसु तौबिगनु अदुना सि मार्केट सि इरांग लेना चाहि अहुमदा लोइबा ngamisin मार्केट अनिबा अदुना हुजि मतंग मार्केट तरागा ऑल टुगेदर मार्केट कुंटरेनी अदुई मनुंगदा मार्केट हुजि तरा निथोइ हुंबोइ मु हुजि संगाना बरेदि ले मतंग मरमदि इमा सिंगी दमक्ता बाजार लेबा इमा खतना इमा नते समाइदा लेबा इमा सु इमाने मोइरांग लेबा इमा सु इमाने अदुनि अखोइ ngasi सरकार से तौजरैस ngarang numidang fam kiba manipur cabinet ki mifamna waref kaya lokhibaga lonena national games singda medal loraktuna manipur gi mingchat purakhraba sanaroi singda lenga ki thabak pinabagi matangda allocation tawbada yaba bikre ningsing bayai madudi numit kharani gi mamangda hauzik uttarakhand da chathariba national games sa saruk yaba chatringai mamangda pangthokiba national games singda medal lorakraba sanaroi singna lenga ki thabak pigani haina lauthokraga hauzik fawa thabak pidana leibagi mayokta khongjang sangsin kiba laikhrabani ngarangi cabinet mifam aduna makhata na arjuna awardee naurem rosibinada deputy superintendent of police DSP sports ki fam pibadasu ayaba pikre मणिपुर पुलिस की टीम अमनंगांग चथकिबा थीवा हुमगी थबक अमदा कक्सिंग डिस्ट्रिक्ट की वांगू पुलिस स्टेशन कोनबा चाइरल खुनौगी चिंखोंग अमदगी खुसुकुलाई कया फगटपंगमख्रे फगलबा खुसुकुलाई सिंग अदुदी असॉल्ट राइफल अमा मरु याउदबा मैगजीन अमगा कोनना 9mm की पिस्तौल अमा किलोग्राम 5 रोम लुम्बा IED अमा .36 HE ग्रेनेड अनि स्मोक सेल अमा चेयर स्मोक ग्रेनेड अमा फ्यूज समदी डिटोनेटर याउबा
PEK machai ama meter ahum lom sangba wear ama helmet bulletproof khongupna chingba potlam kaya yawi hari nakalamaromda police na volunteers welfare fund kobaluf amani haizaba amagi miyoi ani ngarang sagolban teradagi fagatkrei fagalaba masana masabu anoba amukta tadriba luf asigi miyoi ni haizaba sing adude yumlembam khelen sing chei nimfu amadi huidrom langamba sing chei kuntrani hari makoi ani asi imphal area dagi sasinaba luf asigi mingda senkhai toba misakni haina Manipur police ki control room dagi thadrok patirol amana hari Cycle Police Station na konba 𝐋𝐢𝐯𝐞 manakta leiba lungzangi chingmaida ekar nifumanga da tharamba popi singyan tatuna manghankibada natana lotang sangmari mai thaduna manghankrei ngasi ayu kangpopi police ki SP gi makhada Cycle Police ki SDC additional SP amadi CRPF na popi yanba lakpada mapamadu popi thaba khunja singna lambi thatuna mungnabagi thaudok thoktuna police amadi CRPF na tonglakpa gari mari gi Winsel Singh Tugai amadi mafamadda kanamatana popi pambi sing yang thatpa changba yaroi haina akan mamoongda muknaki tungda CRPF ki chama kuntrom doi suba battalion ki henba koi ani lonena nupi gi koi ama gapunna mafamadda changsinduna mai pakna popi pambi sing yang thatuna manghanki hari United States ki nauna president oirakraba President Donald Trump na Myanmar da mahiroi singi scholarship ki senfam oina United States na $1 million nifumanga piramba adu lauthokre White House da wangang bada President Donald Trump na hai scholarship ki damag $1 million nifumanga haibri yamlaba senfam amani hariba senfam singasi kadai da chatkrabagi haibasi aina ngasi numit chuppa ama haibada loiroi maramasina hariba senfam Singlana Chakribasi Tidoklagani Amadi, Sanfam Singasi Maram Chana Sizin Nahanaba Honagani Haki, Panbayai Madudi Hariba Sanfam Asi Mamangda President Oiramba, Joe Bidengi Administration Diversity, Inclusion, Equity and Accessibility Policies Kimakada, Diversity and Inclusiveness Scholarship Program Oina, Menmagi Mahiroi Singda Scholarship Ki Sanfam Panghanaba, Kaitok Lamba Sanfam Ni. We also blocked $45 million for diversity scholarships in Burma. 45, that's a lot of money for diversity scholarships in Burma. You can imagine where that money went. These were the types of payments and many others. I could stand here all day and tell you things that we found, and we have to find them quickly because we want the money to flow to proper places. Imagi Meira bo hanadagi sulu singduna laklaba TH Sujata bo convener dagi president oina ngasidagi nauna thodang pure amadi RK Sunita na secretary gi thopuragani haina miyamda khanglakli Imagi Meira gi president na khodiek piduna thadrok pacherol amada loop asi khudaki oina sem kiba oirabasu miyam gi damak chen chongba chei ani Sangsilakbaga lonena warif ase advisors amadi maru oiba members sing punna yanaduna lobani hariba president ki oiba thodang Thoram Thoda Singh Kudaktagi Chanaba Horagani Amadi, Convener Amadi Co-Convener Haiba from Leroi Haina Fondorakli, Lonena Imagi Meira Ngasi Fawa Jangsilakpa Khongjang Kayada Micham Miyambu Awaba Pigadaba, Asok Apan Nangadaba Amadi Amang Ata Thoktanaba, Honaduna Lakli. Amadi Imagi Meira na sakhanglaba receipt book official receipt book yaudana miyamdagi koina chatuna sel khaiba amadi matengi oiba pochang amata laukiba leitri karigumba Imagi Meira gi mingda miyamda senkhai thongkai amadi nongmada sangadaba pochangna singbada khaiba thengnarabadi number asida 9233660985 da pau faurak naba wafam thamlakli Asem Bimola Film Production Manipur gi banner Makada Chongtham Chitralekha na puthokpa Nilakanta Thoksomna direction pigadaba Purai haina mingthonba Manipuri feature film gi yaifa thoni tharam ngasi pangthokre Yaskul Police Lane da pangthokiba thoni tharam aduda veteran actor 𝐶𝐿𝐲 amadi Chakparam Ramesh Sandra alias Ido Senior veteran actor na president member Singoina Saryaki Film asida 𝐶𝐿𝐲 Ido James Saikom Sanjuna James Songtham Mayang Lambam Ratan amadi
Ilizana Chingpana Maru Oiba, Mamiroi Singh Oina Saruyaki. Film asigi story Nilakanta Thoksom, cinematography Naresh Thoksom, music director Vivek Ali Chongtham, singer Kennedy Kuman, Gaurika Chongtham, Jam Songtham, 𝐿𝐿𝐴𝐗𝐰𝐬 𝐁𝐫𝐸 Haurebi Apunba Meira Paibina Sinduna Haurebi Kangzaibung Mapal Community Hall Dangasi Wakat Mifam Chatakre Wakat Mifam da Apunba Meira Paibigi Secretary Seram Devla Leimana Salungfam da Khungakpa Ama Lekhidaba Aduga Khungakpa Tarukna Fazan Kibadu Athuba Matamda Thadokadabani Khungakpa Icha Singh Faba Yarui Haina Haurebina Fongdokre Amadi Mahairoi Hatba Yaninde Khungakpa Faba Yaroi Thawal SP Churchanpur Natroga Kangpopi da transfer Togadabani Khungakpa Hatpata Chenaba Mathona Faba Manipur Police Commando Singh Thavakta Kudakta Terminate Togadabani Kanglaipak Pumbada of SPA 1958 Asi Loto Matik Chadaba CM from the Githado Matik Chadaba Luchingba Singh Lotokadabani Haina play card Kaya Pajano Wakat me from Ado Chataki. Manipur Haibalam, I could make it that is a kind of hiding a Matamasida. I could give a Kungakpa. Kanisal Amata Yaudan, Tadoku, Aduga, my machine, something among the Lake Bakayama, my bucket among the Hang from Tuxari, which I now Manumatam Sadana, who you must have to price and the shop with market. Aduna. Ada tu thok salung hang thau dong tu thok iba thau dong ki moi som na nungai te mai machine kan dari ba chatra amu yauna akhoi gi sigumba mokhoi gi matha ta pale be FIR natraga kari gumba mokhoi mapang khodi magta tanaraga phabi ba be akhoi thamoi sore nungai te makhata na tawbi ganu phajin gi ba kaya chu condition amata yaudana tha dok fi akhoi matai ha ba jati singa ko ngamda ba gi de magta akhoi de thona happy hai ai Micham Miyamgi Kolau Amadi Wakat Namsinduna Tabiba Numit Humdra Taret Sure Lamdamasigi Janariba Langi Matung Lanami Hadba Fabiduna Cherak Bibiyu Haina Kutang Chara Henduna Jangsiliba Kongzangsi Palibalengak na Tabidaba Haibasi Micham Miyamgi Democratic Rights Kongoinabani Ngasi Numit Humdra Taret Suba Numit Lamboy Kongnang Kongi Relief Camp Ki IDP Singna Saruyaki District Administration 𝐷𝐸𝐕 Sanjana Chaliba January Thagitang Amadagi Hodokiba 36 National Road Safety Month 2025 Kamari Leninangasi Araiba Numit Asida 𝐷𝐸𝐕 Deputy Commissioner Krishna Kumar IAS na Luchingduna 𝐷𝐸𝐕 Babuparada Leiba Iravat Statue Complex da Lambida Gari Thauba Achat Awok Singda Helmet Amadi Khudol Potpiduna National Road Safety Month ki Thoramga Pangtoki Ngasigi Thoram aduda Helmet Uptana Lakpa, two-wheeler gari Thoba Singda helmet sing yantoki, aduga helmet Uptuna Niyom Ngakna Thorakpa Singdana, Achamba Kudol Amamamsu Kutsinaki. Four-wheeler Thoba Vel Faduna Lakpa Singda so Achamba Kudol Sing Biduna Puning Togaki, Pangtoki Batoram Adugi Matangda, Deputy Commissioner Krishna Kumar IAS na Paumi Singda Haikibada, Niyom Chumna Gari Thobiyu, National Road Safety Month Kamari Lenina Ngasi, 𝐷𝐸𝐕 District Asidasu Lambida Lakpa Gari Thoba Singda, Helmet Uptana Lakpa Singda Helmet Biba Aduga Niyom Chumna Helmet Amadi four-wheeler Thoba Singna Bel Punduna Traffic in Niyom Ngaktuna Gari Thoba Singdana Achamba Kudol Piduna Puning Togaki Maramaduna Miyamna Traffic Rules Sing Ngakna Chatbiyu Masigi Awareness Singasi Media Person Asu Pak Sana Sandokbiyu Haina Fongdoki Ngasigi Thoram Aduda ADC 𝐷𝐸𝐕 TH Manoranjan Singh SDCM Devananda Singh EOJMCM Surijit Singh, 𝐷𝐸𝐕 Police ke officer Singh Amadi District Administration 𝐷𝐸𝐕 ke official Singh Su Saruyaki. So those like while driving four-wheelers, if they have wore the seat belt, so we have given some like token of gratitude just for their appreciation because they are following all the road safety norms. And for the two-wheelers drivers, those who are not wearing the helmet, so they have been given helmet, and those who have like already wore the helmets, so just to appreciate them, some small prizes and gift have also been given to them. The overall objective to encourage each and everyone, every section of people, because we know that every month how many lives are being lost, how many damages are being incurred. So just to encourage and motivate and make the general public aware, this drive was taken today in our 𝐷𝐸𝐕 district.
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ Manipurda hauzik miyamna amadi khulngakpasingna mayoknariba lan asi tunggi mirolna yaifanabagidamagni haina Chief Minister Nongthomam Birena phongdokre. National Games ki medalist singda thabak pinaba cabinet na waref lawkre loinana Arjuna awardee and Prosabinada DSP sports ki form pibada su ayaba bikre. Manipur ki tongan-tongan mafam singdagi khusu khulai kaya fagat pangamkre. Norris Windona Sandok Serve numidangi pau matang sidaloi zari ming tabiribe singbu amuka hanna jan mabamna krumjari. Karigumba nahak USA, UK amadi European countries singda study tawbagi khudong jaba ama piragadi madu miraigadra. Lairik tamna sel tanbagi khudong jaba ama phangagani hairagadi kadi khangani. Achangba sel pumnamak adu scholarship natraga study loan gi khuthangda fully funded tawgani hairagadi khudong jaba si manghangadra. Loinana Germany da 3 years program singda lairik tamna thagi oina lupa lising humbu Smart Coaching Center SCC gi Maikei degi parents singi mafam da yamna nungairaba paujel ama puduna lakchari madudi lakliba January gi tarik 9 2025 da Smart Coaching Center na maru oina class 9 amasung 10 gi first foundation course atoba kudongchaba kaya ga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubira u mafam na hata mana ingkol opposite public hospital Smart Coaching Center gi mafam da leiriba khudong chaba khradang makhada pizari boarding gi khudong chaba leigani boarding da leiba angang sing namaz compulsory oigani khudong chaba si mama mapa oiba singna suksoi soidana lobiu Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare Y Academic Career Institute hata separate boys and girls ki well maintained tauraba hostel amadi 24-hour lyric paba yaraba library ki khudong chaba su pizari online class yawa singidamak su free wifi gi khudong chaba lobiba yagani institute asigi kitchen na hostelers singidama week amada 3 times meet amadi matam gi oiba fresh vegetable na chingba serve tawri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan ba mahiroi kya bu free career counseling session gi khudong chaba su pidana lakli amadi chang naina sakang laba well experience oiraba mentor singna hosteler amadi library da lyric pariba mahiroi singa interaction program sinduna thobat piduna mahiroi singda hena hotnani bi asasu Y Academic Career Institute na phanganduna lakli mahiroi singi damak pizariba khudong chaba singa silobiu limited seat oigani nasimak Y Academic Career Institute above Aryan Departmental Store near Ichel Express Building Hata Imphal East Manipur da ukna khanani nabiu pizariba contact number 9612383793 natraga 7085972311 sida direct call tawiduna hena kumarot khangbiba yagani Step into a world of endless possibilities with 18 dynamic faculties and 180 plus courses.
Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Happy Santa Minuthong the Leiba Dami Infotech Sales and Servicing Center. Hairiba Center asidagi kudong sabasing asi lobiho kudong sabasing adudi laptop, desktop, printers, accessories, CCTV cameras, alarm system, intercom system, product sales, installation, maintenance, network and repairing hairiba sing asigi kudong sabasing asi hangbigani. Akupa marog idamag 8787378886 natraga 7899080602 hairiba number sing asidagi contact tobiba yagani. Sales and Servicing Center Bijariba kudong sabasing haibagi laptop, desktop, printers, accessory, CCTV cameras, alarm system, intercom system, product sales, installation, maintenance, networking and repairing hairiba sing asigi kudong sabasing asigi bijariba items sing asi matam-matamgi matung ina matangga chunaraba mongda miyamda ahongba mamalda affordable price da miyamda kudong sabasing adu bijari